Ani Imphal, R.K. Gorani na pau pazari, Anbada, Maroiba pau. Hanagi Mukhyamantri Nongthombam Biren Hairi, Miyamgidamak Thabak Tawge Hairabadi, Isagi Phamkhak Khanduna Leiroidabani. Commission for Persons with Disabilities na Haksangi Phibam Imanadraba Singna Bank da Sangbada Khudongchahanabagi Matangda Sumoto case ama laukhatre. Eviction drive amdi survey ngasi su raija asing mafam kya da sathari. New Delhi ke Kartavya Patta Pradhan Mantri Narendra Modi nangasi Kartavya Bhavan Tri Sangakre amusung Information and Broadcasting Mantri Ashwini Vaishnaw na hairi Laibak asida OTT platform ni puhumdoi thingjin kre. Center for Research on Environmental Development Northeastern Women Entrepreneurs Association Manipur chapter ga khusamnaduna ngasi Imphal East ke hengang da leba Marging Polo Tourism Complex ta Ibudong Marging Expo lising kun manga hawdokre. Expo atu da Manipur gi sing amdi tamgi tongan tongan pham dagi lakpa entrepreneur sing amadi ITP sing hangba store hom forum saru yari. Tarumadi athobe mithunen okiba hanagi Mukhyamantri Nongthombam Biren hai Ngasigi mirol na kathopaga loina thabak tawdrabadi tungi mirol singna awaba kaya thengnagani. Manipur da Rashtrapati Shasan kari maramdagi thamnakhibana haibadu miyam hena khangnaraba wafamni haireduna Mukhyamantri na lusing baba namaki phamadu kannaba wakhalda lairabadi Manipur gi miyam awaba mayo unkhani haibasi khangjinba tangai fade. Siri Biren hai Manipur da puthokpa pothok singma parlam gi miyam na pamna leinari masi khudam haibabu MSME gi makhada awang no potlamdam gi oina small scale industry tawbada Manipur na haukiba ing 2013 tagi haukiba 2019 dagi metha phawbada makok thongduna lakhi haina Siri Biren na phongdokhi. Amaromda karigma thoromamada Manipur gi lebang ning isai salpa matamda miyam ni ikai khumnabiyu masina marebak nu sibig wakal phawhangadauri bani. Nimit kharani ki mamang da pangthokiba thorom amaga mai lainana sifa gi ben party amana raija aski lebak ningbagi isai khonglakpada tilliba miyamna karisu khangdabagum laikhibagi mawong adu laibak thibini haine su Siri Birena makha takhi magna hai. Karigi go to hills no, karigi go to village no. Office la aga unujaba ngamjada mayam do. Village the putharga sasan to banba. Hoji PR laire ne. Secretary sango yariu DC unangambra. Chief Secretary unangambra. Mai magi laikai da karigi machi am phangdaba gas am phangdaba doctor gi adu gi phangdaba mayam pudamukto ai konthongdane laing halambe. Good governance jadu ko. State phone wena khona le ko ngai sorba sana lebang Manipur ba isei do. Army gi benduna khongjara eba. Forum dagi Maduda Pamido Manipuri in the Hogalaga respect of it. I like nationalism no social media that was like she was even my am say even my am nationalism Mashida in Ajabudo. Hita capsule level bully pizza galeba Shivia in Bonn, Europe. Manipur da laiba bank sing da person with disabilities PWDs haibadi haksangi phibam imana badar basing na sangbada khudongsa da bathengnare haiduna ngasi masi kohnabi matangda State Commission for Persons with Disabilities Waikhom Bihari na sumoto ko ke sama lokhat kre. Rights of Persons with Disabilities Act 1993 ke section marphuni thogi makhada commission asina case asi lokhat kibani. Madugi matungina Reserve Bank of India amadi Indian Bank Association na piba haksangi phibam imanadraba singbu bank da sangma matamda pigadaba khudongchaba sing adu ningthina ngakna satnaba Manipur da lairiba bank sing da khanghan khre hairi. Maru oina bank sing da physical infrastructure amadi digital banking platform sing ningthina thamduna PWD sing asina bank amai lainana thabak tharongi khudongchaba sing phanghangadabani hairi. Karinguma makhata na PWD sam ahal oiraba miyosing na bank na sangma matamda khudongchadaba thengnarabadi madugi matang na State Commission for Persons with Disabilities ta pawpibiyo hairi. Dhanamanjur University ki makhada lairiba GP Women's College ke Physics Department na sinduna Hiroshima de ningsing thorom ngasi college asigi library building da laiba exam hall da pangthokre. In kumja lising ama sama panipu mangagi ngasi numit asida America na Japan Hiroshima sarada ito mom thaleduna mang tahan khiba numi puning singbo oina pangthokhiba palan tharmadu da college adi principal Professor L Rajan, Physics Department ki head Dr M Vidyasagar, Chemistry Department ki head ke Sanaton Sharma amadi Internet Quality Assurance Cell ki coordinator Professor MD Baharuddin Shah Saruyaki. Paugi marathana atenba break ama.
Sija Hospitals Manipurna kidney transplant tawrukpa August ki tang tara marida chahi mapan mapung phare mioi chama tara mapan mai pakna kidney transplant tawkibagi manungda Myanmar dagi ani Nagaland dagi taruk Tripura dagi ahum amasung Manipur dagi chama nipan Sija Hospitals na tawkre masigi manungda ahanba oina awang nongpok Bharata ABO incompatible kidney transplant amasung leikidraba mioi dagi kidney lauraga transplant marisu tawkre North East India da chahi amada dialysis listing nipu manga hena tawduna mangjil thari Sija Hospitals ki team asi Manipur gi amatangai raba full time dedicated nephrologist amasung full time dedicated urologist ani punsel laga semba miyam gi damakta kidney bu masama u phana thamba haiba pandamasi hena chechil hanaba lep leitana changchiliba kidney transplant team amani tabiriba pawasi Akas Bani Imphal dagini Imphal West Zilla ki Deputy Commissioner Mayang Namam Rajkumar na lusing bakangbu umana ngasi Pauna Bazar amri Thangal Bazar eviction survey sathakre ngasi ayupung 3 taba aduaidagi haukiba survey aduda footpath ki mathakta gate sa pansin mane singba yauna tongan mamongda sengba sagalamba sing tengnakiba loinana athuba matamda masana sidongna ba khanghalamki eviction survey aduga mari renena DC Rajkumar na paumi singda hai survey ase thengnarakpa lam khopsilamba yauna tongan ba asoiba aranba kaya asi khongalakpa sida objection taroppa sing hearing tawduna eviction drive mapung phana satharagani mahangna hai Asina Thangal Bazar, Pauna Bazar ki survey tawbuni non public notice thokre public spaces singda nung paisan ba lengoi paisan ba check paisan ba over projection tawsin ba temporary shed ka sajan ba mainly adugum badu lokthokna ba ki common drive amoi ni satharakhe bani adu lakhu matamda khoi si masoina swaida khoi ki hana leram lambi mangi ba over projection tawsin ba mathakta makha da encroach tawsin ba tu ma thingna ba dagi asidi phajana khoi study tawse da khoi su map nong record la puthoga examine tawbuni encroachment ai si encroachment ni public spaces encroach tawsin laga de khoi noma thawadum lokalakani Thobal Zilai oina ngarian chingkhongdagi horoga yairi pok phawgi lambi nagia talam khopsinduna sajilamba sing kairau bitra ejogi manung sanba Tulihal Circle STC ki kangbuna security force kaloina na takthok pa haukre Imphal East ki oina jila asigi manung dilaiba Turel Torban amadi Iram Nala singda ain gi wangmada sajiliba sing masa na lathok janaba matam thakraba matungda mioi taruk na mokhoi wakatabi na baharakpagi matung ina tha asigi mapanda jila asigi Deputy Commissioner ki court holda hearing satharagani haina Deputy Commissioner Dr. Nebitita Lailapam na khanghalakli Regional Institute of Medical Sciences RIMS की ENT Department की मखादा Bachelor in Audiology and Speech Language Pathology ने शिंदुना निमित इन्हीं को इबा RCI accredited Continuing Education Program on Dice Phasia Updates in Speech Language Pathology Services ngashidagi RIMS के Benting Hall दा हाउक्रे Institute ऐसे Director Professor G Sunil Kumar Sharma ना अथवा मिथुन ओइदना पांगथोकीबा हौदोपुगी थर्मदुदा मांगनाहाई ENT Department ki staff ki awat pa yauna laidiba tongan awat apasing menkatna bohoneragani ngasidegi hauduna numit ini chathagadaba tharom asina ENT ki anna layengda chauna khudong chaba piragani Imphal Zilla Agriculture Officer ki meyang makhada Modu and Sanahanbi Memorial Trust Paurabina ngasi trusts office ta lawmi singda harian thokre Lawu singugi matam oibina lawmi sing har lawu chapa matamda khudong chadab kya thengnariba asigi yenglaga trust asina sarkar ne depa mamalda urea har sing adu yenthokibani hairi Kakching Jilla ki manung chanba Kaidak Upper Primary School da ngasi sahi 3 tagi 35 phawi manung leiba children with special needs ki matang meyam punna bhabta minbik tharoma pangthokre thorom adu District Project Officer Samagra Shiksha Zonal Education Officer amadi District Health Society Kaksingi Rashtriya Bal Swasthya Karyakramna Artificial Limbs Manufacturing Corporation of India khosamnaduna pangthokpani maduda haksangi pipa mima nadraba angang singna mahima sing tambada khudong chahnabagi pandamda Kaksing Jilla ki oina pangthokpa thorom aduda makhoi gi tangai phadaba changdaba yadro problem sing yen thokhi State Level Wildlife Photography contest sing kon manga saruk yaning ba Chandel Jilla gi manung dilebe me singna Wildlife Mammals of Manipur in their natural habitat have hiramda masa ki photo sing Divisional Forest Officer Chandel da mathang thai train thoi phawi manung da bisilangna ba Chandel Forest Division gi Division Forest Officer na khangalakli
Dr. Kunomam Gokul Chandra amasung Yambem Tombi Devi anine punna iba Manipur amasung Manipuri cinema haiba larik amang asi Manipur Hindi Parisat Imphal da phongkre tharmaduda thabaktagi pothakrab IS Kangdam Radha Kumar Film Forum Manipur ki President Khangebam Kulesor Saruya ki Manipur yon awang pokrization da lagliba numit tare ni da akan manong sugani hairi India Meteorological Department IMD na hai Manipur Arunachal Pradesh Assam Meghalaya Nagaland Mizoram amsung Tripura da hairiba matamasida akan manong sugani Pawasina makata na hai Himachal Pradesh Uttarakhand Uttar Pradesh ta lagliba numit humni da akan medagi yamna kan manong sugani Paugi managthan atenba break amamu Rolex tilat hidak si Manipur gi lopham kaya da mai pak na sanging tawraba tilat hidak ni Rolex si season bana mayol chikpi mana konsin bi phauda taba utong tin ngaroi ka bi marek angang bi waikup man bi ingelai chubi using sa nambi til mahi chupatil singdagi ngathok ngami yamru ri ba mana mahusha gi khalda akaiba amat pide pam pobagi awaba ma suklai leiroi har natraga lengoi kharada yalaga hekta chaibi yare adom gi manak nakpa tilat hidak yonba dukan khudingda suksoi soidana Rolex, Lomi Singhi, Sin Number. Akas Bani Faldagi Pau Tabiri Pradhan Mati Narendra Modi ngasi New Delhi gi Katabya Pata Katabya Bhavan Tri Sangha Kre Sarkar ne miyam de piki bathaja basing thabak to onthok de habadu baban asi sangha bana mayek sengle takle hana Pradhan Mantri na hairi mangna hai ngasi sangari baban asina sarkar na paket pa thorang sing miyam da pangan ba khak natana leibak asigi chakwa thorang hena khumang saushil halagani Information amso broadcasting mantri Ashwini Vaishnaw na hairi leibak asida OTT platform ni phuhum doi na teisa da mami sing thagat pagidamak thingjin khre opama sing asi Lok Sabha da aibu aina biba pakhumda mantri na phongdok khibani mahang na hai Information Technology ki rules sing si kuma thoigi sana kanglon ni matung ina miyam da nungai ta pohan mami sing thagalakiba OTT platform sing adu thingjin khibani haujik sanabagi pau Kshetrimayum Premchand dagi Andhra Pradesh ki Kakinada Thariba Tramanga Suba Hockey Indian Women National Championship Lisingani Kunmanga Division B gi ngasi sanakiba match amada Manipur Hockey na Assam Hockey bu Panjil ahum amada maithiba pikre Ifamaro Suba Sub Junior amadi Yakemaro Suba Junior National Aquatic Championship ki ngasi humicherman numita Group 3 platform da Manipur gi Arubam Benhar Hariba Sanaro Yasna Lupa Gitakmal amadi Hirom Benshen na Chenjing Gitakmal Lobungam Kre Hong Kong da October nipan dagi trying to power thakadaba Asian Equip and Classic C Bench Press Championship lisingani kunmanga da India gi mohut sinduna saruk yagadaba powerlifting Indiana Manipur dagi Premchand Nimi Chanubu junior gi kilogram hupumapan gi kanglupta amadi Thangjam Laima Chanu hariba sanarasuna senior gi kilogram humratru gi kanglupta India gi mohut sinduna saruk yanaba Khalakle Haina All Manipur Powerlifting Association na Khangalakle Gorani Thagatsari Premchand Haujik Aroi Bada Maru Oya Pau Amuk Hana Hanagi Mukhyamantri Nongthoman Biren Hairi Miyam gi damak thagbak tawge hairabadi isagi pham khak khanduna layoidabani Commission for Persons with Disabilities na haksangi phibam yimanadarba singna bank ta sangbada khudong sahanabagi matangda sumoto case sama laukhatkhre Eviction drive amadi survey ngasi suraija si mafam kayada tongan na chathari New Delhi ki Katabya Pata Pradhan Mantri Narendra Modi na ngasi Katabya Bhavantri Sangakre amasung Information amasung Broadcasting Mantri Ashwini Vaishnaw na hairi leibak asida OTT platform ni phuhum doi thingjin kre mahang na hai Information Technology ki rules lisingani kunma thoigi sana kanglon ni matung ina miyamda nungaitaba puhan ba mami sing thagalakhiba OTT platform sing adu thingjin khibani Paulo Izeri